Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi maglobirasi Moura Hingchabira 19 suba tangka san hoisu hospital dagi tholaktuna mayumda halai leima gari dagi kumthaduna imung dagi chi amada mai churaduna mai okli san su gari dagi kumlaklaba matung mai oklaga imung da changsilai machi leimana san gi bedsheet tu sindokli Lerikna hospital da puruba firol singdo washing machine da haplaga suna batawkre. Henbina mayam gi jaloli san gidi chak oina thongbirona leimana hairakpanina chak thongnaba insang sa semli. Bobo su masada fresh oiruraga chakhum da changsilaklaga. Itima chagalonro. Lon belurabani hairaklage. Henbina kettle da yauriba cha adu hairaduna bobo da piri Len ga san ga su phamung da famduna wari sanari sana bai nang sungai potharo waramani agi ko chenchen bada wadi da bai aduita nang na sari kisum tawjiko tawjre phare ado sidagidi wakal do hena khanjin ba yajiko nang na dumaina tawraga ekhoi meyam se laifam chafam amta khangdi hoi ai su matam khara isa se Kari tauri kamaini hindi haiba khangduje aina maram oiraga noi meyam siam na wanare bai adumai hainu adu bai doctor nupi do nang khangna bro khangna dida kari taurage yam close oina noi ga wari sana baduda khangnaram de manba oh ai gadi khangna di henbi gadi fazana khangna bani moi mamanabi amagi manaw nupi sing ni haibra kainoma haibani Doctor Nupidunani Nangu Pazani Yang Birisi. Bobo Sukara cha pusilaga changlai, devil the chada thamladuna, Wamakatara e. Dalen, Chakcharaga Haloko Sidi. Kona Charaga Chakti, Yum the Imagang Singa Kaktali Hobanina, Nungaitre. Oh, Paridudi, Engale Ruggy, Natong Bada, Tiffin the Krapukro. Hoi, Nang the Chak Tongranu, Natimana Tonglasani. Hoi. Aina thonglui itei mana thongduini bobo suka dagi thokre aduga magi kada muk changlaktuna firol loisilaga nga leibe thokre leimasu imung manung loisilaga chakhum da changsilaktuna henbi gi mateng tawsili henbi ensang semna wa nganglai che kari hage doctor nupido aini yumsida khrakra laklaga check to biona haiki bani ichi hoisu tuina laklaga yengsin mangamlo yumgi hanabada Hoi bima, nang na dumna hairam libdo, Parabani. Ekoina hairasu, man hekta sawa tawbanina. Doctor Nupiduna, Tim Nogdana Hairagadine, Magna Sangnaba Dumye. Yay na haye. Doctor Nupidu bima, Masatumiam Pazine, Ing hek lauraga, Yang Badam Nushine. Yam Sisambani, Je, Doctor Bumandabani. Chambado Faribani, Hausikangi Doctor Karlady, Patient Bupazana, Wari Sani Kangdaba, Isopong Toba. Moidi oireko usidabana mi makal niche ekoina thengnadusi somdan nungsi masado magi kada famduna wakal amada tauri ngasi di thamoida haifam khangdaba mafawbadona tauri kaigino aina ngasi di wakal pungnungse wabadona taurishiba thamoisina karigi asuk langtaknariba asamna mukta tawkhidriba aini kaino aina ngasi taurishiba Sumu akal tawduna leiringai malem thoiba nuksi manakta chensilai aduga achapot piyu hairi adubu ngasidi nushi wakal amada lakpana malem thoibigi achapot su leirakpa kaure Nene ai achapot ti aima nene di kaure dana kauni nangdi malem thoiba saurini haiduna pairaga leikre nungsi su magi manakta laklaga tapna themdi si asengbani Thoiba, Nini Kaurambani, Sarnuse, Nini Kaubaniba. Tudi Nene, a chapoleba chalusi hausi. Hoi, lao. Nungsi famduna leirambadagi, Malem Thoibabu, Makut Samduna, Kadagi Tolai, Mapanda famduna leiba Sakina, Moy ani Tolapa Ubada. Nang namuk angang siga, Kai Chalugi Haino, Halakpadu Sungaide. Ma, a chapolebi on an ingai taurina snupase, Adugi lebirugi taubani. Nang di ngasi na kaidauraba, nahangkay na dum leiraklaga. Ngasi do kauram liba isu. Numita dorabani ko, kuirakanu.
Hoi ma, kuirui, lerak machin boktani. Sakhi nungsiga malem thoibagi matau du yenglaga nokchari. Machanupina masubu luna tauzaba nungsina loinabadu ubada. Divyasu numidang wairamgi duk thangmai than batholakduna laiduk katli. Somdana nungsiga malem thoibagasu dukana dudagi achapot leiri. Malemna nasan pikna hairei. Nene, ice cream oina leibiyo aigidi. Hoi hoi, inama ice cream kun bibida mangada bibiro. Se bema. Dukan fambi nupiduna ice cream do deep freeze tagi lakthorak laga piri. Laikai gi nupi amasu pot leiba lakli masu nungshi ubada. Nungshi nang su pot leiramiro. Hoi ne, leiramini. Oh, ado ibema mathang dasune nang thabal chongsiko. Nang na chongba thabase yengbon thokna nungai kre khoidi. Nasak na tawnaga fazari kaya da jinglem na fajakre nang na chongbodo. Nungsi nokfet tawraga. Hoine, aidi thabase khwang kola fawba chonggena khalibani. Chonggadabani nupi haisidi. Adudi ne ekhoi muk changlage ko. Hoi chango. Nungsiga malem thoibagasu dukan mapududa paisa piramlaga mayumlomda halai. Mayum yauraduna ice cream do ama piraduna malem lairik ta hori. Nungsi amuk magi roomda changsinduna fresh oiraga chakhomda changsilai. Paikhombasu thabak halaktuna lairik tawriba machanupagi manakta laklaga lairik takpiri. Malem thoiba class 3 kariba nupa machani makut masa yamna yawi sidok sadok pa yamna kalli. Phone su Sakina mama Divyana haitaba potse mana dum haibi takpi. Housing matamgi angang ni haibada chap hek chai. Asumna chak chaba loiraga Divyaga nungsiga konfeng na fengna wari sanari. Aduy nama wam tahige. Hayo kari wano. Je henbi do kangidana. Henbi haidi. As je thazaga tinabado. Oh kangi. Adu kaidauragi. Mana wa mahairakpa. Kari wano. Nahanmu aina inamada wari tawkiba nupa masak fazaba ama aina treatment tawi haibado ningsinglibro. Oh, ningsingi. Adu kaidauragi. Jehenbi na hairakpani nupadogi imungdo nupi amta laiti hayi hauzik. Machi ani laibadusu yum pankra mali loina. Aduna ibu khra check tawba yum doina lakpiyo na hairakpa. Haidi aina free oiba tabak chatpado oigera halakpada ngalasu ngihak changbirakduna yengbiyo na haiba. Patient dusu my family members sing na haiba ngangbase khra laude na hayi. Hoi, nangna tawri simpam dubadi mayamgini. Asona na kayabu phanaba layinglibani. Adu ibema inamadi pukphatabagi wadi nati chathaningdeda. Aikhoigi lebaksina kharaga phare mina kaino hekta haibirakani. Aduna nangna nupiga oire nupa ngakta leibi yumduda nangna karamna changlune. Nama aisu khangi. Adubi nama aidi aigi patient oibanina moibu phajana layengba haibase aigi tawdaba yadraba duty ni. Aduna mabu phajana layenggi haina khali. Hauzik masado improve khra oirakpagi puthabani. Mayumda mi leitabagi khudong yamna chadre haibagi. Hana wari sanaba yaramdabado hauzikti phajana yare. Oh, phai nangna dumna khali dusu. Bema layengba matamda aigi samaki mini khalaga layenggadabani. Makhoisu fanaba haiduna layengba laklini. Mi amabu hantana khanba yenglaga thabak tawba yaba natte. Chap manaba mityengda yenggadabani. Aduga layengba matamda nariba midugi history phajana thiraga layengba phajana wari sabiba tawgadabani. Layenglinena payengna yengbadusu tawganuko. Phare potharuro inama loisilagi. Hoi nama. Nungsisu magi kada ising bottle ama puraga kakhalai. Kagi mayadu thanduna changsilai. Malem thoibasu nungsige kada laklaga Narrator yengli. Nungsina data on tawduna phone da newsfeed yengli. Nungsi malem thoibani yengli bado masu amuk yengba yaksilakduna. Thoiba waris kamai tawge nene de sugar libiyudana. Malem thoibasu mana Narrator gi maramda khangbasingdo nungsida wari liri. Nungsisu wari tana mamittu shinduna leiri. Mittu shinduna leibada sangi saktamdo mitmangda urei. Nungsi mamittu thuna pangthokladuna thuna hogalai. As kainoi tawshina mitse wishinbaga mahana uraklisina. Nungsina fuk hogatkibaduda malem thoibana.
Nine, kaidaurage? Kaisa tawde. Adu nine, ai tumningi. Hoi, tumo. Malem Thoiba ayambana Nungsigi manakta tummi, Nungsina kangan tharaduna Malem Thoibabu sumbiri, angang adu sumna wakal sukhanba lepte. Ngasise kaigino, aina dasangi wakal aigi koksida laklisibo. Karino, mahadum mitsida urisibo. Aibu kari taurage, mahagi saktamse aina dum yenglibisna karige. Masigumba yilsu amata faraktri. Mana ngasi yumda chatkragana aina nungaitaba isa sontharisina karigino. Wakal khalingaida Divya lakpasu haudre, Divyana kauridusu tadana manglaga lairi, Divyana nungsibu kauridu taraktabaduda. Haima, karino singangsibо kaubaga tadimi. Nungsigi masada thenglaga. Bimo. Nungsi khangpre khangi. Ha, tai nama. Tani nang kay manglino. Kay sumangdida. Hoi. Ngasi ngarang se nang nahan gay gumanade ko nang kainam tawi ko. Nama ay kasi tawdi ko inama hoy na ba wakal pangkanda kanjile. Hoi, kay suba tawdari pay ni angang di tungkrabo. Tungkre. Pare, nang supasa na potaro waramani hospital ga chalubaga. Hoi nama. Divya Nungsigi manaktagi thokre, somdana bobosu sanbu hidak bizari. Tamo, ay sida tumlage. Yarnida, ay kay stawdre, nangsu nangi kada potharuro. Hoi, adu tamo, kay pamlasu adum phone toroga hairo. Hoi, phone haraga aygi phone du bugadayno, piro. Bobo, mayambagi phone du piramduna masu thokre, San phone adu pairaduna Angela gi photo sing number keka loina kaktatli aduga masu wakal nungaina bani haidana isai tari tumba themba oina Bobo su abiga phone da wari tauri. Hello kaidorige. Aira serial yengi adudada hospital dagi halabo. Halai. Oh, kamain taurage. Crowd improve oiri, ado, aina nangonda pa foroktabado nungaitabra, sauningba pokbra. Pokteda duidi, kemta khandi, karigi saudino, matang matamna ni bungo, ai kem saude ko. Nangdi thabak chatpadi kanaga chatle. Hoi nabu kanaga chattorige, ithanta gari machada chale, ado, karam kandagi thabak laktuino nangdi. Hayengdagi laage na khale. Nang thabak laktabase, yam chille. Hayengdagadi laanida, ado, aisu yam tumningi, isase wari, pothaningi. Hoi, tumo, aisu serial yengba loraga tumna doini. Hoi, adugane nangne serial yengbagi namada wariga saramladi nungaini nang. Sanaruhe, kanaga sanaduri gaiba, yam thajajagadi phone dum pairo, serial yengbana dupa wari sabadi hainu, loi kawrini. Haizilo. Sinu pase yam khambali se kaigino. Ay kanam koy deba. Hoi bu kari hai krage. Hai da bra hai se. Hoi, hai jade. Yari thamagi khai bam si yauri nangido. Na thoro. Nang yam hojanu ko. Boboga begasu asumna nungaina harauna wari kya sanaraga thamnari asumna numitu su haukre. Nungsidi ngarang thengna tumbagi pung taruk tara fawba haugatri Malem Thoibadi haugatladuna brush tawraga makhada kumtharaga lairik tawri paikhombasu machagi nakta famduna lairik takpiri. Sigi parase khanglani ko Thoiba. Hoi papa, khanglani. Good, aduni gyantana pukning changna padawni. Sakhi so koibada leiriba leisingdo ising chairi loirakpada waraduna Dari mapandura famlaga pothari, Divyasu mapuroibagi cha amadi machanupagi sangom puthorokta napiri, aduga sakhigi susapiri. Nangbu karin sang thongdoino? Tamo, insang di imada hangige, aduga thonglage. Hoi, aduga champut amadi yaukshilo. Hoi tamo, icha thoi, nini hawala robo. Mama, hawala udriye.
Madi kaigino hojipaba hogatride mabu ngasaga ngamdraba salo. Maburo kaistoro moida ahing thengnaga tumamni. Madi kaigi thengna tumiba. Hole sabini kaino nungdang phone yenglamni. Madu fatene masa sokani mana manangna khara hayu thengna tumgano hayu. Divya paikhomba da hoi hairam laga chakum da changki nungsi su hogalaga masada fresh oiraga chakum da changsila e paikhomba su machal hogalakpada nongan baga khana hoya da dauna hekta khana ba hawi thaina da gini nungsi da khana ba dum hoba. Oh ichal sak fajabi khoi hogat pire edana. Hoi hogachare. Somdai di pena khongba mudo madum da nekluge na tawringa shida. Tamudi kaigi yakai rolam ta sakpiyo na haige na tawba. Tamo nangna tawtau salo ma nang anta tum thoklaga miga khana ba hodana tumsina marolam phadabni. Hoine noina phone yengido yengoba yayiba aduga yam thengna de yengano nasadu yaruni noibo. Hekta thengtokiba sel nungai ba mi yengbagini tamo. Nasadu soklani haibibani ne. Yani kaistoro sipao loishining da loishilini yam nganglakanu ko. Divyana mo yare batamo anganga chapeng mane talli helaima aingonda fange khanaba haudugi da tawle. Patrose khanaba haunaba mi ama leirise. Phani yam nangdi. Bema nangdi thabak chaloidra. Chatuni tamo. Nangna yengba patient singse hekta thuna thuna fai haisibu kamain tawrino. Nabi mai khagi khutse mahi pubi oi begini. Kita ka thagalu yadi mane hene hekte hensileine. Malem thaibasu mapandagi kanna laura e. Papa ai fare hongulao. Hoi hoi lai lai. Paikhomba nok nok tana machanupagi manakta chatki. Asumna paikhomba na malem thaibasu school thilamduna thabuk mafam tana chatkre. Nungsi na thabak chatpada Divyasu mapamda chatni haina thinbiramlaga masu hospital tamna lakli. Hospital yoraduna masu magi mathau tawduna leiri. Anaba round chatpada kari khalurabano khangde chatlambadagi chap leptuna sana leiramliba bed aduda yenglaga tumina ngahak lei. Aduga amuk makhatana patient sing yengba hokre. Somdana leimaga leirika wari sanari makoyani thabak loiraga mapamda laktuna manaw nupabu senari bani. Je henbina hariba doctor nupido aikoi sida la oyagadra tawridubo. Laki di hai hai bani ado khangdi aikoi bungogi matausiga aidine. Lena hariba aikoi bungose nupiduna haibase loina dum yai hairine. Nupiduna nofet ka tawraga aikoi bungo layang basine ai fau ngaugi tawije. Nangdi onthok munabu yanglamkreda ado hidaka chakrabo mabo. Chakre chakase hanagumna fazana dum chare. Somdana nungsidi anaba round yengba loiraga tumina magi room da laklaga famlaga leiri. Ngasidi nungshi magi OPD leitabana adum nganta mayumda halaklei. Mayum halaklaga kariso hairamdana magi kada mangduna famli. Masadu wakalamana tattana itinama pibadawna tawri. Thamoyna leitadaba khoirang khoisawnaba haibase mahak adugi thamoi wakalda karigumba haingam phongamdaba wa khara leirabani. Adubu nungsi masanasu karino haibadusu khangzade. Magi mawong mataw nahan khaiga manadaba kaya urakpaduda sakhiga Divyagasu kaidawrabano khalami. Somda nungsi sanbu karamna leiramgani karamna tawramgani haiba khanba haurai. Maga wari sanakiba mayam ngangnakiba sting adusu ningstinglaga leiri. Wari saningbasu poglai nungsi sofa duda famlaga wakal khallaga leiri. Maga wari sananingba poklibasibu karigino aina mabu dum uninglibasna karige mabu hidak charamgadra kanaga leiminaramgane. Nungsina mangduna famlaga leiringaida sakhi machanupigi manakta laklaga famtharai. Adu phawba nungshi mama lakli haiba khangzadi machanupigi mawong aduda sakhina